यामना लेबक थीबा थजनिंग ओइबा पाउंग तंग हाना म्यामना थमजरमगे मणिपुरा यामना लेबक थीबा एक्सीडेंट अमा थोकरे दु हारिबे एक्सीडेंट सिदा मिये अनि लेखिद्रे हाइना सु रिपोर्ट तौरी हारिबा लेबक थीबा थौदो सिंग सि लेबक पुनुमि की सरोना अयुकी पुंग तरे मुक ताबा मतमदा सेनापति पुलिस स्टेशन नेशनल हाईवे 2 गिदगी किलोमीटर तरुमुक लापना लेबा मफम कारोंग ब्रिज अमसुम माउंट जियोन एसआर सेकेंडरी स्कूल गी लोनबा अनिगी मरकसिदा विंगर अमसुम अल्टो कार अनि Thengjinabada Hairi, Hairi Senapati district ki manung thokli be accident na sida yamdrabda Miyoi ani laikhidre duga atopa Miyoi kyana aso apan nang krehna su police ki source man makhatana phungdorakli duga police na phungdorakpagi matung ina Hairi ba winger gari asina passenger Miyoi taragomdoi purakan Imphal dagi thawgalakpani Hairi duga Hairi ba Alto Param site ki lakpasiga Thengjinabada kana Hairi ba winger si Barak River da tasin kibene Hairi ko Hairi ba thawdo sida Miyoi ani laikhidraga aduga atopa Miyoi kayana shokibene Hairi aduga asopa Miyoi singsi thunamak Senapati district hospital pukhat Hairi aduga laikhidraba Miyoi singdu masak maming khangmangamle Miyoi amana Muna Kumar sai kuntragni thoe Ram Sebak Sahinigi masanupani Hairi aduga mahaksi Tetri ward number 7 Dandari Begusarai Bihar dagina Hairi adu atopa Miyoi amaduna Muna Kumar Sharma sai kun marini maksi Sadhu Sharma masanupani mukhoisi Rampur Barhan Kushinagar Uttar Pradesh dagina Hairi aduga hariba laikhidraba haksang sing asi janim smoke to postmortem tawnogui damakta ship tawkre haina phungdorakli police na phungdorakpagi matungina makhataba investigation sathanabagi damakta Senapati police station na case ma register tawkre haina su paus na makhatana phongdor du myam pun ana update ngamini se update leibaga myam da pizara ken su channel sigi meke digi myang famna thamjari atopa paw manamo MK Stalin bu amu hana DMK gi president khankhre senai de ngasi pangthokiba DMK gi general council gi mikhalda Tamil Nadu gi minister MK Stalin bu yetna balaitana party president khankhre Nauna Semba General Council gi mipamaduda Stalin bu lamba yawda party president khale haina lathoki mipamaduda veteran Lusingba Durai Murugan amasum TR Balubu yetna balaitana party gi general secretary amasum treasurer khanki Lusingba masi party president general secretary amasum treasurer khalibasi anirak subatamgini Mamang nang si Chief Minister Stalin General Council gi mifam pangthokpamda thunglabada party workers sing na harau tamna okhi ma ki apokpa M Karunanidhi laikhidabagi matung sahi 68 surab Stalin ahan boina English singaniga taragani panda DMK ki president khankhibani hairibasigi mamang da mahak party gi treasurer amasum youth wing gi secretary yauna party gi tuan phamsing puramkhi Panbayabadi DMKRC English Singamaga Samapan Nipugumapanda CN Anadurai na Simkibani Amadi English Singamaga Samapan Humpugumapanda Mark Laikidaba Matam Pauba Magna Party Sigi General Secretary Gipampuki Mark Laikidraba Matung English Singamaga Samapan Humpugumapanda Party President Gipam Siambagaloina Karunanidhina Ahan Boyna President Oiki Hanisu Paus na Makatana Fundurakli Amaramdana Pakistan Gidamak Arun Athuki Pau Loramba Pari Pakistan ki intelligence agency sing ki damang Arun Athup Singh Pau Loram Miyoi ma phare haina official amana ngasi phongdokre Rajasthan ki DGP intelligence Omesh Mishra na phongdokpagi matung ina pharba Miyoi du ki maming Ravi Prakash Meena kawi Rajasthan ki Karoli district gini ma haujingna Delhi da leiba Sena Bawona class 4 employee ona mahak naiki Meena Sen gi damak Indian Army ki matang na Arun Athup ki pauk sing Pakistani nupi Asian amada piramkhibani ma intelligence agency sing na wong pong tawbaga loinana crime asida sijinaba mobile phone verification tawraba matung phabani haina phongdokladuna Mishra naki ma ki mathakta official secret ek ki makhara case ma lokhatle haina su paus na makhatana phongdorakli Makasa tarak poina myamna khangjinbada kanagani khanma loksingi pukai myamna thamjaramge aduga thamjagaduri content sigi mamingsna myam taga tekpa manama sing sabagi mawong mataw amadi kanaba sing khangjinsi aduga article si reliable source ta yumpham oiraga phongmune dubu masina medical professional singi paukta ki mod sinana bu khona badi natte have loksingi pukai myamna thamjaramge taga tekpa manama sing sabagi mawong mataw amadi kanaba sing khangjinsi Manamasing hing na saban haksang arumba hantanbada mateng pangbaga loinana kanaba
nutrients punamak haksangna lokshinba ngami haina miyoi ayambana thajanai adubu irritables bowel syndrome IBS natraga atai digestive problem mayuknaba miyoi singdi ahingba manamasing amata saroidabani hairi ahingba manamasing sabana tumba ngamdabagi kudong sadaba kaya mayukna halakpa yai Italy da leiba University of Bogeganagi Professor Giovanni Barbarana haki chinjak makhul khudimak thonglaba matungda haksangna tumhanbada laina thui manamasing oirabasu thonglaka sabana phabi heli khwaidigi phabadi thawda tawba ngobagi mahut isam samna isingda phulaga sabani manamasingda pakpa mahik matai punamak thongbada loina sikhiba maramna sabana haksang sokni haidi isingi matangdadi lumbu lumbu sabi ising thakpana khwaidigi phabi heli kalen thagi sarba matamda oirabasu refrigerator hapa ayingbi ising thakbigi mahut lumbu lumbu sabi ising oina thakadabani masina saba tumanbada mateng pangbaga loinana khongham nongai hali lumbu lumbu sabi ising thakpana igi isel phagat hanbaga loinana haksang manungna tungsinduna leiba amon akai amadi fat punamak lakthokibada mateng pangi khongham ba sang naidaba masum puknabagi thawong asi ayamba matamda aikoina saba thakpagi mawong matawga naknaba mari lainai saba thakpagi mawongda ashoiba lairabadi irritables bowel syndrome IBS ohelai hairi large intestines colon da ashoiba lairakpadagi khongham thaba puknaba khongham ba yadaba puk nungsit kaba natraga puk kongkhatpagi thawongbu irritables bowel syndrome haina khangnai Miyoi intestine mahik masing thingamdana lei masina saba tumhanbada mating panglibani hairiba mahik sing aduda akaiba pigedaba thawong laukhatlurabadi irritable bowel syndrome ohelei Italy da leiba University of Bologna gi Professor Giovanni Barbarana haki kanagumba miyoi amagi intestine da leiba mahik hengalakpa natragana hantharakpa matamda irritable bowel syndrome gi khudong sadaba thogalai magna haki intestine da leiriba mahik singi manungda kanaba masung kanadaba haiduna makhal ani khaidui kanadaba mahik masing hengalaklaga kanabana masing hantarakpa matamda irritables bowel syndrome ohelei haksangda anaba ma lerakpa matamda phanabani haiduna sariba antibiotics na intestine da leiba afaba mahik hatokhibadigi khudong sadaba si ohelakpasu yawi European Society of Neurogastroenterology and Mortality ki President oiriba Giovanni Barbarana lusingba researcher kangbo amana thijinbada wafam asi khanglakpani United States ki Florida ki manungsanba Miami da pangthokiba Guts Microbiota for Health World Summit study ki report asi puthoraki large intestines colon da ashoiba leibidi ki ohelakpa irritables bowel syndrome haibisi miyoibana toina mayuknariba khudong sadaba mani masina maram oiraduna puknaba nungsitkaba puk kongkhatpa khongham thaba natragana khongham yadabi awawa mayukna halai saba thapagi mong semdokpaga loinana punsi mihing hongdoklaba matamda irritables bowel syndrome gi layong tapna tapna hantarai kanagumba miyoi khradi hidak langthak sabagi mathau tabasu yawi layong uthorakpada mi amaga atopaga miyoi amaga manadi khwaidigi toina uthorakpa layong singdi puknaba nungsitkaba pukangkhatpa khongham thaba khongham yadaba masum khonghambada anangba mahi yorakpa sina singmani layong hairap manaba ati atopa laina kaya marum leiba maramna hiramasigi matangda ningthina khang hairaba doctor amaga tanaba mathoktai khudong sadaba si mangjona ngakthoknabagi matangna lokhatpa yaba thorang singdi manama sing hingna sadaba yu thakdaba maikhu sisinadaba saba thakpagi matam naiba haksang sajal toba ising marang kaina thakpa masum tumba madi yahobagi matam naibin haba loksingi pukai taga taga tekpa manama sing sabagi mohong matawa madi kanaba sing khangjin chaiba duga article asi reliable source ta yumpa moiraga phongone duba masina medical professional singi pakta ki mot sinana bokhona abdi natte haidi aduga makhasa tarapoina myamna editorial kalang gatang myamna thamjaramge myamlo phom yeng taminasi draft thawoidabadi mande kharage hena section haningi September 10 English singaniga 10 da phangkibi state cabinet mi phamna Manipura yungau sungba masum yungang yonbar thamlamba athingba sing lakthokna bu warep laukre warep BJP gi chief minister N Berena lusingba ani subu lengang na laukibani Laingak sigi ahan bertam nasu ating masi lakthokna bo honaki attempt tawramki adubo tawkhidrabani na ngamkhidabani haiduna lobutare
BJP na lusingba lengang na ahan boy na Mars taraga mga English nga niga taraga treta linglak tringai mamang na sahi mga gi full term ohumlak lengak pairam kiba Congress ki matam na su assembly da pawba puthok tun ATM tarong kibani adubu sai kya gi mamang digi mayai ka ba chinjak singi manung da ama oiriba yungo amasum yungang gi mayokta khongpham sena lepna kiba nupi singa masum lup singi wang laba yaning da gi pallana song ngam kitabani yungok sungba masum yungang yon mada thamnamba athing basing lauthok ngam kitabani hona jakhiba apumba are mada takibani adu state minister n berena lusingba anisuba BJP gi lenga klakhiba dagidi mayoknana lairakhiba masum lairakadaba mayam dugi mayokta khongpam sina leptuna athing malak thokre yungok sungbada masum yungang yon mada ayaba pikrabasi apaba thabangni yamna phare habanati aduga phataba tawroidaba aranba thabakni haibasunati warep sigi matang na haujik tholak libo wafam singa sigi laikhai taba waroisin amadi puraktaba yakhiroi soiduna purakini purakadoriba waroisin aduna angauba oiba natraga amuba oibaduna purakadoriba kangbu singi makha pongani adubu chief minister berena lusim lengang na tauge khanbadumadi tawkhre afaba natraga na phataba haibaduna mani tauge ninglakpa tawba ngambagi spirit tudi mamalyami taukhibba thabuktu Manipur gi miyam maru oina nupi sina sai kya gi mamang dagi thauna phana sangchilakibadagi assembly da bill oina puthoktuna khanraga pass tawduna ek onduna satnakraba Manipur Prohibition Act 1991 gi mayuktani warip tu laukre haiduna adungai Bangkok Declaration da without territorial limit hapsilakibadugi Manipur ut on kiba ingang paktakna kiba imphena kiba miyoi taraga nipan gi punsi mang kiba thawdoktumak tholakpadi natri tholapkam su thokte thoksu tholakloi kadam sum nupi samas na warep sibu yaningdaba miyam kusamnaduna democratic oiba khongjang sing sangsilakani laukriba warep sigi matangda white paper ama putho haibani amasum putho hairibasi putho ramandabadagi October 10 English ngani ga kungani thoi phawgi manungda laukriba warep tu handoktrabadi mathangi numitagi hena kanba khongjang sangsilagani hairapani masidi masana tabani phangningsba taliba demand phangnanaba atoppa hena kansinba pambaising thirakpa haibisidi masana tabani adubu talaksida chief minister gi office tagi draft Manipur liquor prohibition policy amasum draft general public information haiba serol anikha October 5 English ngani kungani thoigi nungthil pung amma makhairom tarakpada kadam sum nupi samas ki president singda laktuna pirakre hairi serol anisigi matangda lup anisigi makedigi feedback pirau hairakre thawong si lenga ke mekai digi lup ani sina miyam kusamnaduna talakliba demand si miraiba masum thawoidaba dimandi adubu kharagi hena section haningi habigi wani asuk chawba laudrabasu yadraba maikai phangnasu kana hangadoribani haiba warep ama laukhraga white paper putho hairaga lamai ani masum amak ban police masum information haiduna puthorakpasidi lamboibada samchet piba oina thokloidra sakliba maida ikang langsin boina thokloidra haibani kharag hena section haningi haiba editorial columns su myamna thamjaramge makha satrak point Russia amasum Ukraine ani gi conflict ki myamna update pijaramge Russia gi attack ta miyoi taragatre sikre Ukraine October 8 da Ukraine gi Zaporizhia da Russia na missile kapsinbada ningkhai khraba building sing gi ati akai marak tawpham khangdana phamliba khunja sing Ukraine gi Zaporizhia city da apartment building sing amasum atai mafam sing Russia na bomb thadabada yamdrabada miyoi taragatre sikre amasum atai kya sokre na official sing numaisen mita phongdokre Ukraine gi control makhada leiba dubu Moscow na leiba sigini haina claim tawriba region amagi manungsanba city da bomb pokhaibada thangna leiba building sing thongnau kai khi amasum yamna wangba yamdrabada building ama saruk khara ninkai ki thangjan mita bomb ama pokhaidana Russia ga Crimean Peninsula ga phaunaba thongama saruk khara kindakraba matung Russian attack mathang tawkhibani thangjan mita Karsa thongda sadakhiba attack adu Ukraine gi kha thangbu sarukta Kremlin na soknariba lan gi damak supply tawnaba maruiba lambi ama mangtakhi Russia na ihingsupa Zaporizhia city da rocket sing kapsinbada yamdrabada lanayum kunamasum apartment building yangkai amang anta thoki haina city council gi secretary Anatoly Kurtev na phungdoki yamdrabada miyoi nifu hospital pukhat ki haina
Kurtepna Telegram phongdokhi sayol khara sida Russia na Zaporizhia hanjina attack tawduna lakli Zaporizhia city asi Russia gi president Vladimir Putin mamang sayolda international law thugaiduna Russia da tilan khiba Zaporizhia region gi konungni sagol sunumita apartment buildings in the Russia na missile sing kapsin bada yam drabda miyoi taraga mapan sikhi amuhana Zaporizhia da ihing nongyaida residential buildings in the target tawduna minung sikhang da mongda misam sing attack tawri hana Ukraine gi president Volodymyr Zelensky na Telegram da ikhi thangjanumita Crimea gi thongda bomb pokhai khibadugi mamang da Russia na Zaporizhia da target tawki thangjanumita Crimea gi thongda attack tawkhibadu da English ani ga taraga marida Ukraine gi Crimean Peninsula laukshin kiba Russia da asobo saitheng ama pikhi thong adu kapkhai khibadugi matang na kanamata na singdoktri Putin na thangjanumit athengbad order ama sahi tawduna thong adugidamang amasum Crimea amasum Russia gi marakta leiba energy infrastructure ngak senbagi thabak hena kangkat hanki amasum adugi daita pumba Russia gi Federal Security Service FSB da senaki special military operation haibago hai sijanabigi mahut counter terrorism operation ama sathanaba Russia gi lawmaker kharana President Putin na taksili thong da bomb pokhai kharaba pung kharagi matung Russia gi defense ministry na order force chief general Sergei Sorobikina hauzik Ukraine Russia gi lanmi punama command tawragani haina lakthoki sei sigi kalen thada kha thangba Ukraine Russia gi lanmi singi in charge oina thamkiba general Sergei Sorobikina Syria da Russia gi forcing losing ki amasum Aleppo gi mafam kya da bomb thada khiba adu mahaki yeng makhadani haina maral siki Black Sea amasum Sea of Azov ki marakta leiba ising lambida saba kilometer taraga mapan mile taraga ni sangba Kursk thong adu Moscow na Crimea lokshile haibigi khudama mani hai amasum English ngani ga taraga marite Russia na Ukraine gi lokshin kiba peninsula ga samnahan ba maruiba lambi amani US dollar billion 3.6 ki project oina Europe to khwaidi gi sangba thong adu sakhibane masum Ukraine gi kha thangba sarukta Russia gi military operation sing tung koina sathanaba yamna maruiba lambini Putin masamang na thoram mapu oiduna thong adu English ngani ga taraga ni pan gi me tha da hangdokhi Crimean Peninsula si Russia gi oina yamna maruya masum Ukraine gi kha thangba sarukta Russia gi military operation sing tung koina sathanaba gi maruiba lambi amani thong adu sijanaba yadrabadi Crimea da posai pusinbada yamna arubu oigani Russia na Ukraine landaba haugalakpa matamda Crimea gi awang thangba sarukta leiba mafam sing khudum sanki amasum Sea of Azov paringda kangphal gi lanmi ama semki Ukraine mafam sing adu amuhana laukshillaba akanba lan ama sangsinduna lakli bom pokai khraba matung thong adu da train amasum automobile sienba matam khra lephanki hanasu pausna makhatana phongdorakli Makasa tharak poina ngasi state si goibe COVID-19 update myamna thamjage ngasi goi oibe state si positivity rate si 4.5% haibidi ngasi miyoi manga nauna state sida COVID-19 positive oiba thengnarak hari duga miyoi amata laikhidabagi claim lakti loinana ngasi apun boina COVID test tokhiba miyoi masing si chamaga tarani aduga ngasi nauna COVID-19 positive oide hairiba miyoi manga si Impal West dagi miyoi ani Kaksing dagi miyoi ama Thawal dagi miyoi ma Urkhul dagi miyoi ma puna miyoi manga ngasi nauna COVID-19 positive oide hene sungasi status update on COVID-19 na makhata na report tarakli tentang na to papaw mo namo Zaporizhia city tu numay kapsilak tu na miyoi kaya hatkre Ukraine hawkibat thangjanumi ki ahing supa Zaporizhia gi khanang pok thangmu city de leptana sel kya kapsilak padagi miyoi kya hatkre amadi kaya mana aso apanangan kre haina Ukraine Armed Force ki General Staff nang si phongdura kre thangjanumi ki ahing supa Russian Fire Force na Zaporizhia gi mi laina yum sing amadi civil infrastructure leiba mafam singda aki tungjungningai oiba mawong leptana numai kapsilak ki bani haina Military Central Command ngasi Facebook page amada su phongdura kre Hazuk numai kapagi thaudo odura sokiba miyoi singi masing sap sana khangma ngamle loinana thaudo odura laikhidraba migi masing asi city official oidiba Anatols Kurtep na phongdorakpada mafam adura leiba apartment building complex ama mishal na panmadagi mafam adura leiba miyoi taragatre khudak siki haina phongdokre pirakli report asi Realtor gi agency na sap sana verify tawba ngamdri hainasu paus na phongdorakli duga
सोशल मीडिया दे लखोचब तो पाउंग खतंग मैम थमजगे चुचामपुर डिस्ट्रिक्ट की मनुंगसना न्यू बाजार बस पार्किंग की टॉयलेट मियोय अमा सिरमले हाइरी अदुगा लेखिद्रबदुगी ममिंग मिस्टर लियनथंगबुंग सन ऑफ लेट काइनै पाव गोक्सिन खुब बैंक न्यू लमकाने दुगा हाइरिबा लेखिद्रबगी सक्तम से मैम वीडियो से थंबनेल दा हापसरमगे दो हाउस कुइनदी पाव मथांग से लुसिनजरगे मैम अपडेट ngami